ngasi phong tungan Manipuri sifong singa masum thokiba thawdo wathok singdi maruoibi I pauk sing khongo saraga Manipur top channel gi meke di myamna thamjagi hanbada Christmas mangunjana Shillong da len gi nong haitakre akhak arau amadi akanba nongju ga loinana yamna sawba len yawba nongle nungsit amana ngasi Meghalaya gi Shillong da homjilakre hill station aduda laikhiba temperature gi degree Celsius 6 ta handakiduna unngak ngaiba uki awang pok lamdam gi city edu athab un kupsinduna mafam adura chathok chasin tawbuda khudong saraba thoki suhaidi len gi nong subadagi mate khara panduna lairuraba matungda state aduda amukhana nong su tharakhi Arunachal Pradesh Assam Meghalaya Nagaland Manipur Mizoram amasum Tripura dusu yamna pabadagi mayai oirapa mongda mafam khara nong suraba yai akhak araw ko loinana lightning December kungamari fawba thoklaba yai haina India Meteorological Department IMCD nasu makhatana phongdorakli marak thana mapalamda thokpa nungaitaba pawmana bus na auto rickshaw da thomada mari sire Chhattisgarh ki Korba district da bus amana auto rickshaw ama thombagi thawdokta miyoi mari sire haina police na yumsakaisa numita phongdokre thawdo adu Korba district ki kilometer samaga mapalom satlaga Sarsa Police Station ki manung sarma National Highway ni fugu homdoi da saba Phulpur thong manak ta lepa pokonomi ki numidang pung nipan makhairom tabada thokipani auto rickshaw du da tonglakpa miyoi ahum thawdok thokpam da sikhi aduga driver aduna Ambikapur da leba Government Medical College Hospital layeng satharingai manungda asokpana maram oireduna sikhibani haina Sarsa gi Station House Officer Anil Sahuna phongdoki Mana hai lanai bus adu Mahendragarh dagi Ranchi tamna lakhibani thawdo du gi matungna bus ki driver adu mafam adu dagi senkhre suhairi atopa marueba paukhrana Minister Rajena ngami lising amaga songa ga supna gi ahumda PMMSY gi subsidy pikre Fishery Minister S Rajena ngasi Pradhan Mantri Matsya Sampara Yojana PMMSY gi beneficiary oiriba Manipur gi ngami lising amaga songa ga supna gi ahumda senpham sing yentokre Imphal gi All Secretariat pangthokpa thoram aduda Minister na hai PMMSY gi beneficiary sing asi tongan district sing dagi kupna yengsilaba matung khangatpani direct benefit transfer scheme gi khutang da ngami sing gi account hak thengnana senpham sing adu hapsinkhre ngami sing gi punsi mehing fagat hanana gi damak loktak livelihood mission package madugi damak fishery department ka list taunabagi thabak singsu loishilakle mathang zahidagi di sareng marang kaina fanglagani so haiki atopa pawmanamu mayang Imphal gi yumthong amatada khatna saina khiba leite aduga BJP na Congress ki worker fui haina SARS torakpasidi punga ngai Robindro MLA Local Area Development Fund gi makhada konsak mamang laikai de saba public playground ngasi mayang Imphal AC ki MLA su weriba Manipur Legislative Assembly ki Deputy Speaker Kongkham Robindro na sangakre sangabagi thawramasida Robindro na hai mayang Imphal kendra gi yumthong amatada khatna sainabagi thakdok leite aduga kendra sida Congress ki merep oigidoriba mana konsak ta BJP ki worker singna Congress ki worker forum le haina lana SARS torokli basile bakthibani loinana Congress ki maikeidigi media ra phungdokpasi aigi punga ngai mangna hai Congress ki home polling da BJP ki worker ngakta ngairabara natragana Congress na oidaba ngangbara karino ama tawre kendra si khumanna konba lamni aranba tawba miyedu khumanna serak pibo oisano aihakna aranba tawba oiragana aihakna serak phangsano makoina aranba tawragana makoina serak phangsano ngasi sangariba playground asi sangaba lakpara Congress ki miremna insinduna worker kharana irang sakanaba masum irang thokna bohanaki mafam adu fauduna nampuda ehakna security sizinaraga lakpa yai adubu maduda pamdaba thawdok thokpa aso apan thokpa ehakna pamde aso apan thokadoribadu ehak ki kendragi miyamni board ki damak miyam sokpa pamde ehak pu sogatpa BJP ki worker bu oiro ehak ki lamba oigadoribu singi worker sing oiro punamak mayang Imphal kendragi miyamni haiki mana makha taradun hai miyam gi mihut ama oige thoklagadi mayang Imphal kendragi miyam bu sap manaba miyengna yengma ngambatai mamang gi mikhal singda mayang Imphal kendra da party kaya gi worker sing gi marakta khatna sainabada nongmaina panba nungna panduna aso apan nangkiba masum masa soinai bigi phibam da leidiba miyam ngasi karamba
ꯃꯤꯔꯦꯞꯅ ꯍꯪꯕ ꯆꯠꯂꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯋꯥꯀꯔ ꯑꯣꯏꯒꯦꯔꯥ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔꯒꯤ ꯑꯣꯏꯒꯦꯔꯥ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯕꯤꯔꯣ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯏꯟꯁꯤꯜꯂꯒ ꯆꯠꯄꯤꯒꯅꯨ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯇꯦꯡꯒꯤ ꯅꯨꯡ ꯄꯦꯛꯐꯝ ꯃꯥꯏꯟ ꯑꯃ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ 60 ꯊꯤꯕ ꯈꯪꯗ꯭ꯔꯤ ꯂꯩꯇꯦꯡꯒꯤ ꯅꯨꯡ ꯂꯧꯊꯣꯛꯐꯝ ꯃꯥꯏꯟ ꯑꯃꯗ ꯂꯩꯕꯥꯛ ꯀꯤꯟꯊꯔꯛꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 60ꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯋꯥꯡ ꯊꯪꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃꯅ ꯊꯋꯥꯏ ꯀꯟꯅꯅꯕ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤꯁꯨ ꯍꯥꯏꯔꯤ ngasi ayuk pung 4 rom tarakpa duwaida main aduda miyai 60 dagi 100 rom thabak suduna lekhi awang thangba Myanmar gi Kachin state leiba Pakaun main haina khangnariba mapam aduda thabak suduna lekhiba sinmi sing adu leibak kin tharakpadagi nanchin khibani haina rescue team adugi member ama oiriba Konina agency da phongdokhi thawdo aduda soklaba miyai 15 hospital lekana khre aduga miyai amadi siri haina makna phongdokhi Makasa tarakpoina atopa paw mana Kerala police na ot naikiba miyoida lupa lakh amaga point manga competition oina pikre Mangra masugi service dress set pa police officer amana miya mamangda angang amabu ot naikiba gidama competition oina lupa lakh ama makhai gi senpham pian kre senpham adu pigadabani haina justice Deban Ramchandra na lusingba Kerala High Court ki bench aman order issue tokibani ngasi court aduna Kerala government ta instruction piraduna police officer adugi mathakta disciplinary action laukhatlu haina yathang tawtaki haukiba August 19 ta Kerala Atingal area da pingmasugi dress set pa police officer amana school satliba mairoi nupi misa ama puduna lakhiba ma ke apokpa anibu miya mamangna otnaiduna awaba pikibani nupi police officer aduna masagi phone mangkhibada mapa masa aduna huran khibani haina maral siraduna tamthina saiba madi phubna singba tawrubani maki mobile phone adu mamai thangdadi masagi bag ta yawram khibani suhairi thawdok thokhiba numit aduda barbar lokpagi thabak tawba Jaya Chandran kawba miyai aduga loinana maki masanupi animaktu Indian Space Research Organization ISRO-na sinduna pangthokpa cargo mayam gi asabu khumai ama yengnaba mayumdagi thawrakhibani haina su paw sina makhatana su phongdorakli loisilakpoina topa paw na sahi tara lepluraba matung Pakistan Iran amasum Turkey gi marakta posai puba train sienba hokre Pakistan Iran amasum Turkey gi marakta sahi tara hena sienba lepluraba posai puba train service ama laiba ahum sigi marakta laloniti ki kanaba launaba amasum lamdam sida phawnaba henganaba amuk hokre hani yumsa kesa numita media report singna phongdokre laiba ahumna lambi asimaktada passenger train service ama tungda lehanaba su thorang tori foreign minister Shah Mahmud Qureshi amasum advisor to prime minister on commerce Abdul Razak Dawuka loinana railway minister Azam Khan Switina laiba pokonumita mafam asida leiba Murgala railway station da Islam Maba Tehran Istanbul ITI freight train lamthaki Turkey Iran Kazakhstan amasum Uzbekistan gi ambassador singsu thawram aduda saruk yakhi haina pausna su makhatana su phongdorakli aduga hauji koina di myam pausi matang ase lusinjaragi amasum patoksaki beda soikiba lankiba kya yars myamna ngakpigani amasum matam gi weba tholiba thodo wathok singsigi maruibi i pausing su myam da left and update pijarake haina su channel sigi maike digi su mayamna thamjari and thank you